Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Manipur hauji pau bada COVID-19 ga mari lena na siba migi masing taruk shure, naba parapagi sang sada humpu matoi dasmik taruk mari ne. केंद्र की हकसिल याइफा योंबाल मंत्री डॉक्टर हर्षवर्धन विद्यार्थी विज्ञान मंथन लिसिंगनी कुन कुनमाथोई हौदोखरे अमसुंग प्रधानमंत्री नरेंद्र मोदी ने हारी कुनमाथोई सुबह सही सादा भारत अचौब थौदांग कयामरुम लौब याय Manipur hauju phawada COVID-19 ga mari leinana siba mi gi masing taruk shure ikon konboina Chandel jila dagi sahi humbudra taret suraba mioi ama Imphal gi koirangai de leiba CMC hospital da laikidabani mahak diabetes yauna atai leina singna nabadagi layengna pukhalakibani hairi Raja sida hauju phawada apunba positive case lising ani satret yankai taruk shure masigi manungda active case na lising ama subna yankai matoini aduga naba phaduna discharge tokiba masingna lising ama satruk marfudra mapan ni naba parapagi sang asi sada humpu matoi dasmik taruk mari ni Maragasita jila singi mafam kya da COVID-19 dagi ngaktuk naba hidak aptopagi thabak makata na satari ngarang Thobal Municipal Council gi ward number 10 humdoina konba Thobal Sabal tombagi mafam singda hidak aptoki Imphal gi lamboi khongrang hongda leiba Manipur Trade and Expo Center da nauna hangdokadurba COVID Care Center gi sem sariba sing Mukhyamantri N Biren Singh na yengsing khare Khongset aduda Upamukhyamantri Y Joy Kumar Singh amasung Haksel Mantri L Jayant Kumar loinaki ahanbagi oina phamung chohum thamduna hangdokadurba COVID Care Center asigi sem sariba singda Mukhyamantri na apenba phongdoki mafam asida center asi paktok chaktokpagi khudong chaba leiba maramna center asigi phamung masing lising amada hengatnabasu Mukhyamantri na mari leinaba official singda khanganki ahobagi oina block mari leigadaba center asigi toilet yauna block khodimakta sengat sagaliba singsu Mukhyamantri na yengsingki center asigi semjan sajiliba khodimak loisinduna ngasidagi anaba sing thamba yanabasu mahakna pautak piki masi oirabadi center asi lagliba numinini asigi manungda mapung phana thabak tawrba yagani hairi Ayushman Bharat Pradhan Mantri Jan Arogya Yojana amasung Chief Minister gi Haksil gi tengbangi makada impanel tawraba hospital singa sarkar amasung nauna impanel tawraba hospital singa nakal ahumgi oiba yana warol ama hayeng numit yungba matungda sahi tawnaragani all secretariat laiba Haksil Mantri gi conference room da pangthokadoba thawramamada Haksil Mantri L Jayant Kumar amasung Principal Secretary Health and Family Welfare B Bumlum saruk yagani Sahi tawnaba asida mari lainaba hospital gi managing director amasung medical superintendent sing saruk yanaba sarkar gi cherol amana khangalakli Imphal East Dilagi oina hanbathaki EVM amasung VVPAT sing check tawui thoram thasigi mangadagi porompata laiba DC office complex ke panchayat bhavan da ayuk pungma pandagi pangthoklagani District Election Officer Imphal East na thopa cherol amana hai raija sta laiba sakanglaba jati amasung raija thaki rajniti dolsna makoi gi mihut amamam tharaknaba khangalakli Tabiriba pawasi Akasbani Imphal legini केंद्र की हकसिल अमसुंग याइफे युंबाल मंत्री डॉक्टर हर्षवर्धन नंगरांग विद्यार्थी विज्ञान मंथन लिसिंगनी कुन कुनमाथोय हौदोखरे जाति की ओइबा थौरांग असिना क्लास 6 तगी 11 फाव तमलिबा मैरोइसिंगी मरकता साइंस पु सब्जेक्ट अमा ओइना पामना तमनहनबा पाइखतपा थौरांगनी थौरांग असि साइंस की वाखलोन चेनबा अंगांगसिंग खंगदोकनबगी सरुक अमनी विद्यार्थी विज्ञान मंथन लिसिंगनी कुन कुनमाथोय हौदोलोदना डॉक्टर हर्षवर्धन हाई थौरांग असिना अंगांगसिंगी मरकता साइंस की हैसिंगबा खंगदोकपा अमसुंग मखोयदा लैरिबा साइंटिफिक नॉलेज सिंग अदु योकटनबनी नौना पुथोकिबा एजुकेशनल पॉलिसी बु थागप फोंगदोलोदना मांगहाई प्रधानमंत्री नरेंद्र मोदी की लुचिंग मखादा अनोबा थौरांग असिना भारत मालेमगी ओइबा लौसिंग ज्ञान की मफम अमा ओहनबदा चावना मतेंग पांगलगनी प्रधानमंत्री नरेंद्र मोदी ने हारी कुनमाथोई सुबह सही सादा भारत अचौबा थौदांग कयामरुम लौबा याई स्मार्ट इंडिया हेकाथोन की ग्रांड फिनाले दा वीडियो कॉन्फ्रेंसिंग की खुथांगदा वांगांगबदा प्रधानमंत्री ने हाई मालेमगी हौजिक खुमांगयांगला होंगलकलिबा असिदा भारत अचौबा थौदांग लौबा याई प्रधानमंत्री ने हाई वाखलोन असिगा लोइनना लैबाक असिदा रिसर्च डिजाइन डेवलपमेंट इनोवेशन अमसुंग एंटरप्रेन्योरशिप की थबक थौरमसिंग मतंग चुनबा मोंगदा सेंगलगली मांगहाई नुमित खरनिगी ममांगदा लाउथोकिबा अनोबा एजुकेशन पॉलिसी असि कुनमाथोई सुबा सहिसागी नहासिंगी वाखलोनसिंगदा युमफम ओइरगा सेमबनी मांगहाई पॉलिसी असि डॉक्यूमेंट अमखक नते मसिदी मियोय कोटी चामा कुंट्रा लेबा भारत की मंगलानी प्रधानमंत्री ने हाई कुनमाथोई सुबह सहिसा असिदी लौसिंग ज्ञान की मतमनी मांगहाई अनोबा एजुकेशन पॉलिसी असिना महरोइसिंगना तमनिंगलिबा लमसिंग अदु करिनो हाइबदुदा मियेंग थमली
Assam da ngarang mioi ahum COVID-19 na laikidraba matung raija aduda laisat asina siba migi masing sama ama sure ngarang khakta da mioi lising ama subna marfu manga naba phaduna discharge toki hauju phawda apunba mioi lising kunthra matoi samri nipuni toi naba phaduna discharge tokre positive oiba masing na lising nipuma toi satre kuntaruki manungda active case lising tara sama marfu leiri Meghalaya da hauji apunba active case sanga marfudra mapan gi manungda BSF amasung Armed Forces ki mioi sani humbudra mapan yauri hauji phawda mioi sani yangkai ni toi naba phaduna discharge tokre mioi manga laisat asidegi laikidre Tripura da apunba positive case lising mari samapan marfudra taru ki manungda active case lising ama chatru kuntra leiri mioi lising ahum chahum kuntaret naba phaduna discharge tokre raijadu mioi kunmathoi laisat asidegi laikidre Malim gi oina yengmada Bharatna COVID-19 dagi siba migi masing khwaidagi namely ngarang laibak asda laisat asidagi siba migi masing makhata na hantakibaga loinana sada 2.5 da laiki laibak asda lockdown hek thangkibadagi mi sibagi sang khwaidagi nemkiba asi ngarang na oiki Haksel Mantraloy na hai hauju phawda mioi lakh tara lising marfudra mari chahum humudra mari naba phakre naba phabagi sang na sada humfu mari dasmik manga anini Maragasday Indian Council of Medical Research na hai haukiba numinini asda laibak asigi tongan ba laboratory singda punna sample lakh manga lising kuntruk rom test toki hauju phawda apunba sample koti ama lakh marfudra humdoi lising yangkai mapan rom test tokre Imphal da ngasi phoma pause singi marwe pau singi dama haujik Maibam Dwijamani lere Dwijamani Thagasari Rajesh Manipur da COVID-19 gi sang wangkhalakpa Manipur Trade and Expo Center da hangtokadaba Community Quarantine Center gi sem saribasing Chief Minister na yengsin khiba Makru Barak Thong Sing loisin bagi matam sontari haipa pau singna Imphal ngasi phongwa pause singi maroiba pawaina phongnari Manipur Community Transmission gi thak yausilakle laikhidraba miyoi ama positive oiramle mapan da chaludaba miyoi positive oibigi sang wakhalakli haiba pau sanali bakta ahan ba headline tawduna phongli Sibagi masing taruk sure naba masing na lising ani satre jangkai taruk ni haibasana sangai express English ki ahan ba pawere Sibamigi masing taruk sure paramilitary personnel marifu positive oire haibasana Imphal Free Press da ahan ba headline tawduna phongli Manipur Trade and Expo Center da nauna hangtokadaba COVID Care Center gi sem saribasing CM ni yengsin khre phamung lising amade hengalana ba khangan khre haina naharol gi thodang da ahan ba headline tawre Pawasi Manipur Mail da su ahan be headline tawtuna phongli Lamboi khungnang khongi COVID Care Center phamung lising amade hengalana ba khangan khre section badagi Janims ki ICW amata positive oidri haiba pawma ireibak da ahan be headline oidi Laikhidraba miyoi amasu COVID-19 positive oiramle haibasana hoyalan pawda ahan be headline tawtuna phongli Pung kunmari da sama kunthra manga hengat khi tara discharge tawki haina pawna phamda ahan be headline tawre First MR da positive oiba masing humpuni thoi sure thobal amasung rims da su hengalakli haibasana People's Chronicle da ahan be headline tawduna phongli Imphal jiri lambi gi makru amasung barak thong singloisin bagi matam sonthare haiba pau sangai express Manipuri da ahan be headline tawri toina apanba thokpadagi barak amasung makru thong singloisin bagi matam tha tara taruk thinthare haiba pau sangai express English ki ani sub headline oire Manipur One Nation One Card Scheme da yaure haiba pawma Manipur Mail da ani sub headline tawduna phongli pawasi pungna phamgi su ani sub headline oiri Forest Department ki thodang kaukre sangai senari ngai da yong sara henduna sigadawre haiba pawma sanali bakta ani sub headline tawduna phongli Dr. Rajesh Kumar na Manipur gi Chief Secretary gi thaupu ba haure haiba pawsu ngasigi pawse singda phongnari Laikai da sambal khajin narakpana khudong sadaba kaya mayok nare hainarakli haiba paw huyalan paw gi anchor kalam da phongli nupi masa sing sainik school da ming chalhanaba sem sari haiba education minister thoksom Radesham gi wafam amasu Manipur Mail gi anchor kalam da phongli Rajesh Thagachari Dwijamani aroiba da maroiba paw Manipur da hauju phawda COVID-19 ga mari lainana siba migi masing taruk sure naba pharapagi sang sada humfu matoi dasmik taruk mari ni केंद्र की हकसिल अमसुंग याइफे युम्बाल मंत्री डॉक्टर हर्षवर्धन विद्यार्थी विज्ञान मंथन लिसिंग अनि कुनमाथोई हौदोखरे अमसुंग प्रधानमंत्री नरेंद्र मोदी ने हारी कुनमाथोई सुबा सही सादा भारत अचौबा थौदांग कयामरुम लौबा याई पाउ लोइजरे